Floriculture ki lamda ningthina changsin bangam lagadi tourism sector da chawna mateng pangduna sector asida leiriba mioi khaktana tana state ki economy da su mateng pangbang amgani haina Horticulture and Soil Conservation Department ki commissioner oibadana tana secretary oina thaupuriba Thauthuilung Panmaina Fongdokrai wafam asi Horticulture and Soil Conservation Department sunduna namidini chupna chathagadaba Commercial Floriculture, Cultivation Techniques and Management ki Awareness cum Training Program haudokpagi thoram da fongdokhibani. Sanjian Thongda Leiba Horticulture and Soil Conservation Department ki conference hall da pangtokhiba thoram aduda Commissioner Thauthuilung na makha taraduna Floriculture ki lam asida mioi amana hekta changba yaba senthok leiba senfam ama oibada natana mioi ama ki punsi nungayai fana hingbada chawna mateng pangli. Hauziki matam asida Laigi Maruoiba Hengalakpa Sina Floriculture ki sinfam asi miyam na hena pamnarakli. Lenga ki maikaidi su lam asida thabak paikhat padi hokre hena pakthok chawthok pachangi haiki. Department ki maikaidi ki su thawayaw ba mioi sing khalaga exposure tour sinduna atopa leibak sing da laigi business karam na tawi haiba si khanghana bahona si. Department ki maikaidi ki su mathok taba guidelines amadi technical inputs experts sing dagi pihansi haina commissioner asina fongdokhi. Tauramadu Horticulture and Soil Conservation ki Director K. Dept Sharma, Additional Director Muhammad Zakir Hussain Yauna, Department Asiki Makok Thongba Official Amadi, Staff Kaya Susarukaki, Namit Nini ki training asida, Lamdam Asiki Tuan Tuan Bamafam Singdagi Floriculture Pupamjaba, Mioi Humfutara Henbana Sarukyari. Manipur si hoi, Iran me adune. Adu negative side ta koi pessimist oina yenga bodi kaisu tawu yagdo mafam malaktabani adubu laigi example lawraga lotus saibase namthi garaba mor kraba isingdagi hawraga satpa ngamle ba laini adu mai Manipur mi singchu number 1 florist no hoi mayamna lotus na amorpa namthi isingdagi sala yam phajam mayam bu penhan ba khoran ba amasung lotus saibase koi Hindu gi holy flower oi bugum nang asi training na madu gidu oiba Manipur da purakpangam na ba onna se na yam da thamjage Thauramadu da Sarukyakiba Horticulture and Soil Conservation Department ki Director K. Dept Sharma said asigi oina laigi maru oiba amadi seasonariba asigi yenglaga matik chana lai puthokpa ngamdri Department ki maikaidigi thengkhang kaya da Floriculture ga mari leinana mioi kya da training amadi exposure tour kaya pangthokrai mathau taba greenhouse amadi nursery sembada mateng pangba laikrai adubu laibak thibana lam masida masak thokna tamjaba yaba mioi amata thoktri haina fongdokhi Floriculture sector is the fazana effort ma peer ka sokla bangam gadagi haidu khanar kanda ahan bada training pc training si karma makal gi training experience lai raba khangaba kangbu singna piba makal gi training masigi kana si lai hana thadun lai raba kangbu sing no tan khangni baduga experience lai raba expert sing do makoi na khangni baduga ani si blending tokshalaga lamdam si ga chunaba mawongda lai si thano gi mawong ma to targati akoi si afaba model ma oigadra khallakanda Ngasigi training program si sinmane training si yawbirokanda khangba yaba khangaga irangna nammaba waraba state se flower na thallaba wakan ingba santi leiba adumba state na mo oyanbada mateng pangbiu